Manipur da Santi Purakna bagi pandam da cycle thauduna chatliba Malem Thongam ngasi ayuk nongalamdai da Sekmai Police Station da Thunglakhare Sekmai da lairaba matung hayeng nungthilpung amadagi Malem Thongam Imphal gidamak amuk cycle thauraga lakani hairi cyclist Malem Thongam ngarang Senapati District ki mauda miyamna harau tayamna oklaba matung Senapati dagi Imphal fauba lakadaba lambida Kangpokpi da Kuki-Zo na Maitai Lanthoktuna tawdanaba akanba checksin wahai thamlakwa maramna security ki checksin thorang lokhatki Senapati District Headquarter da hing yarek tuna lairingaida Manipur Police ki ASP amaga loinana security kharaga changlak-tuna Malem na lairiba ka aduda changlak-tuna Malem Thongambu firoloishinaba amadi phone off thamnaba hairakhi hairi madugi matung Kuki-Zo mafam aduda chaithok-tuna Maitai sing chathok chasin tawdanaba check tawrakpagi mami tarakadauri irang thoraktanaba Kangpokpi Lanthoknaba security sizinaraga Lanthoknaba mateng panglage haina hairakhi maduda mahaksu Kangpokpi Lanthoknaba ayaba pikhibani hairi ngarang hing Senapati District Headquarter dagi BSF convoy amana Malem Thongambu Casper amada haptuna ngasi Nongalamdai pung anirom tarakpada asoy angam thoktanaba purakhibani hairi madugi matung Sekmai Police ta ahing nongalamdai da thunglakhibani hairi hayeng nungthilpung amadagi Malem Thongam Sekmai dagi Imphal tamna amuk cycle thauraga lakani hairi